ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯏꯃꯨꯡꯅ ꯁꯅꯥꯔꯩꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯕꯒꯨꯝ ꯌꯨꯝ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯕꯨ ꯀꯤꯕꯅ ꯁꯅꯥꯔꯩꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯦꯞꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅꯁꯨ ꯁꯅꯥꯔꯩꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯆꯦꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯅ ꯃꯆꯦꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯇꯣꯝꯊꯤꯟꯅ ꯃꯆꯦꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯃꯆꯦꯒꯤ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ ꯁꯅꯥꯔꯩꯗꯤ ꯐꯖꯈ꯭ꯔꯕ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯆꯦ ꯎꯖꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯆꯦ, ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯒꯦ? ꯅꯐꯤ ꯅꯔꯣꯟꯒ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯂꯗꯅ ꯈꯔ ꯅꯥꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯉꯁꯤ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯏꯆꯦꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯏꯔꯕ ꯅꯧꯄꯥꯏꯅ ꯆꯥꯛꯀꯧꯅꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯏꯆꯦꯅ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦ ꯁꯅꯥꯔꯩꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯏꯆꯦ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯏꯆꯦ ꯂꯨꯄꯥ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯈꯤꯕꯗꯣ ꯀꯨꯏꯔꯦ ꯆꯥꯃꯤꯟꯅꯔꯛꯇꯕ꯫ ꯂꯥꯛꯑꯣ, ꯏꯆꯦꯒ ꯊꯣꯡꯒꯥꯟꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ, "ꯀꯔꯤꯅꯣ ꯏꯆꯦ, ꯏꯕꯥꯏꯗꯤ ꯎꯗꯦ, ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ? ꯑꯩꯁꯨ ꯐꯅ ꯉꯟꯅꯗꯤ ꯂꯥꯛꯄꯅꯤ ꯏꯕꯥꯏꯒꯁꯨ ꯑꯃꯨꯛꯇ ꯎꯅꯒꯦꯅ꯫ ꯑꯗꯨꯕꯨ ꯏꯕꯥꯏꯗꯤ ꯗꯣꯛꯇꯔꯅꯤꯅ ꯉꯟꯇꯥꯅ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ, ꯂꯩꯕꯁꯨ ꯎꯗꯦ꯫ ꯏꯆꯦ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ, ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦ ꯁꯅꯥꯔꯩꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯣꯠꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯏꯆꯦ, ꯏꯆꯦꯅ ꯐꯖꯈ꯭ꯔꯕ ꯆꯥꯎꯔꯕ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯠꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯁꯤꯗꯒꯤ ꯑꯀꯣꯞꯄ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏꯕꯁꯤꯕꯨ? ꯏꯆꯦ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯐꯖꯈ꯭ꯔꯕ ꯃꯟꯗꯤꯔꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯔꯤꯔꯥ? ꯏꯕꯥꯏꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯒꯦ, ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯀꯧꯊꯣꯔꯛꯑꯣ, ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ꯫ "ꯆꯪꯉꯣ ꯏꯆꯦ, ꯅꯪ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯏꯆꯦꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯏꯆꯦ ꯆꯥꯛꯀꯧꯕꯗꯣ ꯉꯟꯅ ꯂꯥꯛꯑꯒꯦ, ꯃꯐꯝ ꯑꯁꯤꯗ ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ, ꯅꯪ ꯏꯆꯦꯅ ꯍꯥꯏꯕꯁꯤ ꯇꯥꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯣꯝꯊꯤꯟꯁꯨ ꯏꯉꯛ ꯉꯛꯅ, "ꯏꯆꯦ, ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯐꯔꯦ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇꯗꯤ ꯍꯥꯏꯖꯔꯝꯒꯦ꯫ ꯌꯦꯡꯉꯨ ꯏꯆꯦ, ꯏꯆꯦꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯏꯆꯦꯅ ꯂꯣꯠꯆꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯈꯤꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯏꯆꯦꯒ ꯏꯕꯥꯏꯒ ꯄꯨꯟꯅ ꯂꯥꯛꯎ, ꯏꯕꯥꯏ ꯌꯥꯎꯗꯅ ꯏꯆꯦ ꯏꯇꯣꯝꯇ ꯂꯥꯛꯀꯅꯨ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯦꯒ ꯏꯕꯥꯏꯒ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯦ, ꯏꯆꯦ ꯅꯪ ꯂꯩꯍꯧꯔꯣ" ꯍꯥꯏꯔꯝꯃꯒ ꯇꯣꯝꯊꯤꯟꯁꯨ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯇꯣꯝꯊꯤꯟꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯒ ꯃꯆꯦ ꯁꯅꯥꯔꯩꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯐꯅ ꯊꯦꯡꯂꯐꯥꯎ ꯂꯥꯛꯑꯝꯈꯤꯗꯦ꯫ ꯇꯣꯝꯊꯤꯟꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ, ꯅꯆꯦ ꯁꯅꯥꯔꯩꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇꯦ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯏꯆꯥꯁꯤꯡ ꯆꯥꯛ ꯀꯧꯔꯤꯕꯅꯤ"꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯏꯆꯥ ꯁꯅꯥꯔꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯄꯥꯝꯗ ꯗꯣꯛꯇꯔꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯣ ꯑꯃꯨꯛꯇ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ ꯈꯟꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ "ꯅꯪꯕꯨ ꯅꯆꯦꯗ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯣꯝꯊꯤꯟꯁꯨ ꯃꯆꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯉꯩ ꯂꯥꯞꯇꯛꯅ ꯀꯥꯔ ꯑꯃ ꯊꯧꯔꯛꯄ ꯎꯔꯝꯃꯤ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯒꯥꯔꯤ ꯀꯥꯔ ꯑꯗꯨ ꯎꯕꯗ ꯏꯆꯥ ꯁꯅꯥꯔꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯅꯥꯔꯩ ꯇꯞꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯗꯣꯛꯇꯔꯁꯨ ꯀꯨꯝꯃꯛꯈꯤ꯫ ꯃꯆꯦꯅ ꯑꯗꯨꯝꯅ ꯒꯥꯔꯤ ꯀꯥꯔꯗꯒꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯅꯥꯔꯩꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯁꯅꯥꯔꯩꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀ
harau harau ningon chakuba lakpadu ubada mabukningda penthokjarami masigi matung tomthinna sanareida ise karigino thengle ibadi khulsigi miyoi pumba ise ge ibai ga ngaibada loina wanarabani ibai lao manungda changusi hairami maduda Dr. Santosna sumna khumaki tomthin aidi changaroige horen pung 3 adaida sanari bu lawbu laage ibai chatlage hairaki tawbuda bu khungi miyoi singna Dr. Santosta yaroi doctor ngahakta oirasu phamaga hallu ngasai doctor bu khorang na ngaijaribani lao doctor manungda changusi haiduna Dr. Santos pu mayamna namdana ngahakta oirabasu wari watai sanarami masigi matung Dr. Santos na amuk mayam ay amuk halage hospital da su aruba operation ama lehori mayamna sumna sanari ga iga harau harau ngaibiram base ayamna pele ado tomthen ay horen amuk sanari lobula age nang saung sanari sida nang amuk ta sango ay wa mata hairamge haiduna Dr. Santos na salamdaida sanari gi nakong maya da siro noina karino wahi khara hairami aduga Dr. Santos su satki masigi matung machin mapwasu harau harau sak saminarami tawbada bu sanari di maithongda momon nokjarabasu magi masada awaba nungaitaba madi manaw nupa tomthin na urami Dr. Santos su pung 3 tarakpa saida muklaktuna sanari bu lawbalaki sanari na su halamdaida tomthinda ibungo ise nungai na leiri maram chadana ise gi nakta nang pakpak lakanuko ise chaluge hairamaga sanari su mayumda hanki tomthin chu machina chalamdaida hairamba wafam singadu kona sum khanjalubada karino kharadi chingnaraki sanare na sumayum hek yaubaga Dr. Santos na sumna hairaki sanare nang tomthindadi karimata hairamdaba natra yengu nang na apamba thabag adusu aina pangthokpirabani aina haibasu nang yaro sanare masigi namakta nang aibusu lana khanganu masina tabu upai ay amata leitre aigi senupa thawbagi mamanaba jotin lebak miyamna sakhang naraba paisa paiba imung amagi masani changwa sanare nangbu jotin na manungda ngaiduna leiramani hairami wafam aduda sanare karisu khumde yum manung aduda tamna tamna changki manungdana thawbaga jotinga sanare bu ngaiduna le sanare na ka aduda hek changakpaga jotinda sumna hairami chatpa yabirabra ai mapanda ngaijaramage hairami maduda thawbana sumna khumaki ngaiko nangchu sida phamu lao sena aigi marup jotingi damakta chana thaknaba manungda khara langi ngayak leiraga nabani chatkiba yarani hairaki sanare na amuk madu oiragana ay mapanda ngaijaramage loiraga thukpiro hairamduna sanare na ka adudagi thokige hek tawrokpada thawbana sanare gi makhudang adu taplongna pairaga karino nangsu ngayaktang sida phamu haiduna sanare bu chingsilamaga ka adudagi thoki aduga mapandagi lok toksilami hujikti ka manung aduda sanare su jotinga lehauki Dr. Santos na sumagi masenupa thawbada thawba makhoi khara thuna chalhankro hojipok kaidawrike hairami thawbana amuk ibai makhoi manungda wari sana hori ibai nang thabak thengani thabak chatkro sega khoi phana badum silaurage ibai chung asidagi yum asidai sega nena tana lehuradabani ibai nang chatkro haiduna Dr. Santos pu yum madudagi satkinaba thawbana taksilami asomdana sanare masada yamna hina charamdi adubu thawbagi mamanaba jotinna sanare bu ka aduda namja namthek pinaba pambai kyama sizinaba horaki matamaduda sanare na jotinda sumna hairami ay asomda kariguma wa kharada haijagi tabiyu asomna hujik aingonda khaliba wakhando thadokpiyu asomna aibu nuksirabadi aibu yum asidagi nangi yumda pubiyu ai nangi punsigi khongloi oina yum maduda leijagi aibu nuksirabadi yabiyu haijarami adubu jotindi sanarigi wafam aduda noktuna sumna khumaki kari haiba nangbu aigi yumda pubiyu haiba nangbu manupi amubu aina yumda pusangadaba nati mafam asida nanga leiminariba miyoi sing asina nangbu aingonda yonkrabani ainasu nang leibagi maman makhoida pikhrabani aduga nangbu makhoinasu yum asidagi purga lapna mafam khangdaba jaga amada nangbu huntu umusu hairi hojikti nangbu mafam asida kanbinaba miyoi amata leite nangaigi khutta tare lao sango aigi apama maning thungalu haiduna jotinna sanari bu nampuda masa soknaba honaraki madudagi sanari sumabu kanbinaba kadugi thonga du tinduna kanna lausarami adubu sanari na kanna lausarabasu yum maduda mabu kanbinaba miyoy amata leikide mapanda nok noktuna loina leinarami Dr. Santosu mataw adu taba ngamaktabadagi thabak jannaba thoraki manungdana sanari upaidi lejada mamitagi mapitana
ꯐꯠꯇ꯭ꯔꯕ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕ ꯖꯣꯇꯤꯟꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯔꯕ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯉꯥꯟꯕꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ, ꯑꯉꯛꯄꯅꯤ꯫ ꯁꯅꯥꯔꯩꯕꯨ ꯖꯣꯇꯤꯟꯅ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯛꯑꯒ ꯖꯣꯇꯤꯟꯕꯨ ꯃꯁꯥ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯅꯥꯔꯩꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯗꯗꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯄꯥꯞ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯕ ꯆꯩꯅꯥ ꯑꯁꯤꯔꯥ? ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯗꯗꯥ, ꯃꯐꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯁꯅꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯅꯥꯔꯩ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯆꯥꯎꯔꯕ ꯑꯄꯨꯝ ꯃꯁꯥꯅ ꯊꯜꯂꯕ ꯀꯣꯝ ꯑꯃꯗ ꯍꯨꯟꯗꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯛꯆꯕ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯔꯣꯏ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯥꯡꯅ ꯁꯥꯠꯆꯕꯤ ꯁꯅꯥꯔꯩ, ꯅꯪꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯩ ꯈꯛꯇꯒꯤꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯁꯦꯟ ꯅꯨꯄꯥ ꯊꯧꯕꯅ ꯃꯕꯥꯅꯤꯕꯨ ꯈꯥꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯡꯅꯕꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯑꯩꯁꯦ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯨꯝ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ? ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯏꯕꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯖꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯪꯅ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯖꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯏꯄꯥꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏ꯫ ꯂꯝꯂꯥꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯦ ꯈꯪꯂꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯅꯪꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯇꯝꯅ ꯀꯥꯞꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯧꯕꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ "ꯃꯆꯦꯗ, ꯏꯆꯦ, ꯅꯈꯨꯠ ꯄꯦꯟꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ꯫ ꯅꯧꯄꯥ ꯑꯩꯅ ꯏꯆꯦꯒꯤ ꯆꯥꯎꯅ ꯂꯦꯞꯄꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯁꯅꯥꯔꯩꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯒ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯁꯥꯗ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯁꯥ パイドの ꯀꯣꯜꯂꯒ ꯀꯞꯄꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯁꯅꯥꯔꯩ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯤꯡ ꯐꯤꯡ ꯀꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁ ꯑꯗꯨ ꯀꯅꯥꯅ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯉꯝꯗꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯃꯗꯤ ꯁꯅꯥꯔꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯈꯠꯈꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩ ꯃꯥꯒꯤ ꯃꯆꯦ ꯁꯅꯥꯔꯩ ꯃꯥꯟꯕ ꯑꯃ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯏꯉꯛ ꯉꯛꯅ "ꯏꯆꯦ, ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ? ꯀꯅꯥꯒ ꯂꯥꯛꯀꯦ?" ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯦ ꯃꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯉꯥꯟꯕ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯣꯝꯊꯤꯟꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ ꯇꯣꯝꯊꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ, ꯏꯆꯦ ꯁꯅꯥꯔꯩꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏ꯫ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ ꯍꯥꯏ꯫ ꯂꯥꯛꯑꯣ, ꯅꯪ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯣ, ꯑꯩꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯆꯠꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯗꯤ ꯃꯁꯥꯗ ꯄꯥꯈꯠꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯃꯁꯥꯗ ꯂꯦꯛꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯃꯆꯦꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯕꯅ "ꯚꯥꯏ ꯇꯣꯝꯊꯤꯟ, ꯍꯧꯒꯠꯂꯣ, ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪ ꯂꯣꯏꯁꯤꯜꯂꯣ, ꯏꯆꯦꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤ ꯍꯥꯏ꯫ ꯚꯥꯏ,
nang hawgalo haiduna masano mami. Masigi matung nganbaga tumthinga hospital tamna lakpa horami. Hospital hek yobagadi doctor singna sumna hairaki. Ngasigi thogdo aduda miyoy amadi kanba ngamhaudre. Adubo amadi kaya thudokna waningai oidre. Nakoy laikhidaba miyoy adugidamakta warupani. Akoisu phanak kannadi honabani. Adubo kanba ngamkhidre hairaki. Doctor adugi wafam aduda tumthinna doctor anidugi marakta karambano laikhidrise hangami. Maduda doctor adusu mamaydo makhada luktharaga atay kanasu nate. Mayam wari asi matang asay da loizari. Dr. Santos ki mga subatan ka mayam punamuk na minasi. Nga sigidi mayam dagi kaya na ba bidya lauzari.